Manipur da infant mortality rate ki Chang Nemlabasu Chekshinba Mathou Tai, HEERAM ASIDA LEINGAK Health Department na PUKCHEL SHENGNA THABAK TOUSI HAINA, Manipur LEINGAK Health Minister Dr. Sapam Ranjan na ABIL TOURAKLI, Wafam asi State Health Society NHM Manipur amasung Directorate of Health Services na khutsamnaraga sinba Social Awareness and Action to Neutralize Pneumonia Successfully amasung National Newborn Week hawdokpagi thoramda mahakna phungdokhibane. Imphal Hotel Classic Grande da pangthokpa thoram aduda Minister Dr. Sapam Ranjan na hai pneumonia asi chahi mangagi makhada leiba angangsingda yamna naganba amasung aruba laina makhal amane haidiba laina asi pikliba angangsingda nahandanaba kari karamba cheksin thorang lawkhatkadagi haibidu miyamda khanganaba ngasidagi campaign asi hawdokpane. Awareness campaign asi Manipur ki district khudingmakta pangthoktuna grassroots level da laina asigi maramda awareness pigane. Masida maru oina pneumonia narabade karamba makhagi cheksin thorang lawgani amade matau karamna layeng chathagadagi haibagi matangda sandokna khangangane. Manipur da infant mortality rate nemna leirabasu aikoi cheksindaba yade ayinga sa onarakpa amadi ka hena ingba matamda pneumonia ase angangsingda naganba maramna masigi awareness ase chahi khudingi pidaba yade maru oina pediatrics ki doctor sing ase lam asida expert oiba maramna makoina awareness pirabadi hena mapung phaba haibadu oigane aikoigi pandamdi campaign ase Manipur ki kachin koya sinba thungna yawhanbane asigumba khongthang ama paikhalakpa asida department su kathokpa maga loinana PUKCHEL SHENGNA THABAK tawbugi tangai fadaba chauna lei matung tarakpadadi asigumba thoram asida stakeholder amadi district singi CMO sing su yawhanduna hena wahan thok leiba thoram ama ohena ba punna khonaminasi haina Minister Dr. Sapam Ranjan na makhatana phungdokhi Thormaduda Health Services ke Director Dr. Chambu Gonmai amasung NHM Manipur State Mission Director Dr. M. Dinesh na President Member sing oina saruk yakhi. Chahi mangagi makhada yamna fatal loiba laina soiba one of the most common under 5 the fatal loiba the pneumonia ki laina je koi ministry na su yamna luna yamna section tharang lotion ba mathau tai na sigi awareness program ama sum pangthokpani sigi sida koi campaign tongna ba praja this grassroots kuding makta yawnuna ba damakta se pneumonia je kamai section ga dongno duga treatment kamai tagu dongno duga loina na koi newborn week sida koi prithvi da koi khwaidagi keno to je koi antibiotic uses doctors ke prescription kan yaudana antimicrobial akoi keno gi sige resistance lak pasida yamna maruiba kenoni na adugi matang da newborn week loina na adugi awareness to people program ning sita useris pneumonia is the adom every city kenoni all over the world ko pneumonia gi kenon se adom ingba or ba ke to busa adom yamna common noiba kenoni Manipur gi so akoi adom kesu akoi gi Manipur gi in fact IMR ke case the infant mortality rate de ko yam name ba kenoni adu akoi whatever akoi section da ba de sai kudingi amor akoi awareness piba doctors akoi sigi treatment PB riba doctors in this akoi adom sigi moi awareness piba de moi expert ngak tani ado sigi campaign launch to sigi program ning sigi